Online Manipur YouTube channel as being Biriba Mayam Pumnongpu Amukan Nataram Noxari and Badiam Namaru Pawam of the Tamzage, Barish Sharma general phamdagi matam chupagi oina louthokhre hairi, Govindaji Temple Board ki makhada leiba Cheirap Loishang ki Angom Ningthou ki mathakta, Manormahim Barish Sharma thawoi usitaba amadi Angom Ningthou da yumfam yaodaba maral sijanli amadi Govindaji Temple ki lai ki thouram, thougal da akaiba kaya pi haibagi, wahouda mahakpu general ki phamdagi matam chupagi louthokpani hairi, aduga sethok liban notice ase ai pathok sarake ngasi tang taraga nipan tha mari ing 2023 gi sajibugi kungani pani pan baleba ponumita manipuri Cheirap Loishang da meeting ama Angom Ningthou ros so ras manina sababati oiduna Cheirap Loishang amadi garot Loishang yauna apon meeting ama phamki punna phamki meeting du da kupna khanaraba matung da mari suba warep ki matung ina Sri Govinda lo lising ama samapan humdraga taruk rule number 26 ki Paramparagi pampham bichar bu ikai khumnaba amadi leibak magi Angom Ningthou bu thawoi usitabagi thawong chathabaga loinana Angom Ningthou gi mathakta oidaba maral kaya siduna leibak miyamda lanna uhannaba hotnaba amadi Sri Govindagi parigor manungda parbadin kaya da pamdaba thodok kaya tawhaidaba thabuk kaya tawbagi damakta Sri Manormahim Barish Sharma bu bizya garot ki general phamdagi matam chupagi oina louthokle Senjam Surjit Singh Nongthonba Manipuri Cheirap Loishang aduga mathang update chidi Meikappi kuman salai degini happy married life ningthojum popilal aikhoina u akangba oire sitre haina asumna thammi aduga marriage ceremony of our MPYCC president ningthojum popilal with Chanchan Hungyo wishing them a happy and prosperous married life from online Manipuri YouTube channel adugum khataba update engnase Masih nungba bazar ni expiry pot sing ni mayang sing na yoliba pot se masih kumadigi so yam yaurab ni da adage angang sing si yengo masih umbe mathong marang khang dadana expiry pot se adam si lega lairab ni masih se women society sing ne bazar bot yam thona phabami sing ne adana moina pharaga ngasi se adam check tau sok pot polum sini yengo mesi che acha pot khaktane cold drink ga mesi sing se angang sing bo nungba area da thajan ga da se yeng biyo mesi sing se loi namak expiry oina lai rabne mesi sing sa ba de kari on ngani loi namak poisonous oi rabne adana mesi se harabne dege ngasina warning so oi amuka masigumba se phadok radi fine su tawhan gani yeng achapot angang sing da yon ba achapot khaktani atopa sing su check tawba haudri mase dukan amakhak gani mase achapot chup ya mase expiry khakta yengo miyam yeng biyo to expiry khakta adana masise March date 1 women society May date 1 women society ga bazar board ga yauraga expiry pot check to busida dukan asida nungba bazar ki dukan marak kita check to busida expiry pot am phange asi se imam na yengbiyo singo pot se angang ko na chabada angang ko hatang kri to guni ate kum thi tho